Akaswani Imphal Ngangom Kiran Pau Pajari Ahan Badamarway Pau Bishnupur Jilagi Pubala Maninda Low Suduna Labamio Ama Nomina Kablok Padagi Makuta Panduna Sokle Abdul Kadir Mihat Kimatang Sam Kibaje Sigimut Chinga Rajapal Ajay Kumar Balaga Unadunwari Sanakre Bidan Sabadaksa Toksom Setabratana Hairi Rajashida Tumatamda Anabulenga Kamalahin from Toi Manipuri Simio Tarataruk Nono COVID-19 positive over Tangnare Apunba positive case Yankai Humdoi Sure Amasung India Amasung Croatia India European Union Free Trade Agreement Yauna Lam Kayada Wari Sanakre Bishnupur Jilagi Pubala Maning the Laiba Singai Loka Tainana Labor Lopum Amada Tabuk Suduna Labanupama, Nasinumidung Matung, Pung Ani Makairam Tarakpada, Masakang the Basina, Nomai Capsulam Madagi Makuta Panduna Sokle. Mapamadu the Laiba, Singlom Dagi, High Canal Lantoktuna Lakpamio Karana, Lomiadu Tamna, Noimarukara Capsulam Laga, Singtaklom the Nantokuna Satkipani Hari. Taudoadu the Soklaba, Ningtausam Biran Kawamio Amana Fongdor Wapam Sing Paladuna, Ikoy Paumina High. Bishnupur Jila की मोइरांग केंद्र की फुबालादा लौरांग सुबसत की बमियो अमा मसक खंगदबसिंगना नोंमै कापसिलकपदगी ओइ थंगो खुदांगदा पानखरे ngasi नुथिल थोखिबा थौदोक अदुदा सोगलब मियो अदुना अहानबद नोंमै राउंड मरी मंगा ताब फंखी अमदी पाक्थदुना मसा कंजनब होदकी हाइरी मदुगी मतांगदा महांगना सुन हाय But Kudang is young like kind of look marine the Kumagata and Domale, look the song on in a go. London Adongi, Koshana, Musina, Lambi, Timbagi, Kongyang Su, Sansenki, Adobo, Hosic Security, Akanba, Naxel, Loduna, Makata, and a Pando, talk to the Honori, Akasbani, Impalgi, Paugi, Damak, Intokondagi, RK Manipur Sana. Chasam Abdul Kadir Mihat Kimatang Sam Kibaje Sigimut Chingamasung, Wangoi Kendrigi MLA, Case Lokenga, Rajapal Ajay Kumar Balaga Imphal Rajbaban Nangasi Unadunwari Sanakre. Unabadu the J Sigimai Keregi Memorandum Amashupishan Ki, Memorandum Aduda, Mihat Asigi Asumuel Fanganbin and Abataksin Ki. Rajapal Nasu, Makoi Wakat Adu Tabagalona, Tintabatodana Aingi Oiba, Matik Sabat Taboxing Lokutkani Haina Fondoki. Unabadu da Rajagi DGP Rajib Singh Susarukiaki. Maragasida Mihat Adu Yaning the Pongdok to Nangasi, Lilong Dam the Gehorga, Lilong Usoi Popi Pauba, Miangi of Wakat Kongchet Amapangto Kre, Wakat Kongchet Adu, Anjuman Isla E. Mausara Lilong Mashung, United Maite Fungal Committee Manipurna, Punna Sinduna Pangto Kibani. Manipuri Rajapal Ajay Kumar Bhalana Sabapati Ojana, Rajasi Mahima Singilamda Hena Sakut Nabagi Matangda, Mipama Mangasi, Imphal Rajbaban the Pangto Kre, Mipamada National Education Policy 2020 Amasung, Integrated Teachers Education Program Yauna, Hiram Kayada Kananenaki. Rajbaban the Topaserolamana High, Mipamada Education SK Secretary N. Pravina, Mahima Singh Tambagi Lamasi Hena Sakut Hanabagidamak, Maru Oribasi, Infrastructure Fagaranba, Mahima Singh Tamada Sangapolam Singamadi Oza Singda, Hena Pava Training Piva Hibasi, Tangai Padabani Haina Rajapalgi Puning Singsinki. Mipamada Education SK Director N.G. Bogendra, Joint Secretary Anjali Chongtham Amadiati Official Singsu Sarukyaki. Bidan Sabadaksa Toksom Setabratana Hairi, Rajashida Tumatamda no Bulenga Kamalahin from Toi, Imphalgi Yai School Hiruhan Balakaida, Nauna Saba, Siri Gopinath, Mandap Sangabagi Torumda, Siri Setabratana Hai, Rastrapati Sasangi, Akakamatam Lay Maramna, Atumatam the Miangulenga Amatamna Tabak Torkan Hebasi, Mahaki Tazabani, Masida, MLA Singna, Miangi Ihulkana Tabak Torkan Hanasu Tazehana, Pongdoki. Aini Yadu Mong the Chinglay Boxing Loktopi Tabak Kudak the Lepnanaba Central Forest Division na Akan Buapum Pongdorakli. Raja Sarkargi Central Forest Division na Topa Serolamada High, Chinglay Boxing Kotokpana, Mapamadugi Mohsagi Piam da Kaivaton Batanatana, Labak Lehok Chantaduna, Ising South Torpadamatting Pangli, Maramaduna, Aini Yadu Mong the Chinglay Bak Court Patinganaba, Hanadegi Lejarakpa Aingi Makada, Henakan Matabak Lokanaba Kongtang Sing Lokalakmani. Asing Matabak Sing the Sinariba, JCB, Scarbator, Tipper, Dumper, Mashung, Atai Machine Singamari Lenaba, Mapu Singna, Ainayado Tabuk Singasida Makatana Yakshindanabo upon Pongdokli. Makatana Sigumatabuk the General Singamatata, Ain Geomatic Sabatabuk Sing Lokatkani Hari. Amoram the Kangpopi Jila da Su, Ain Kan and Nunglango Yamasung, Lebak Kotopuki Tabuk Kudak Tinkre, Kangpopi Forest Division Gi, Division and Forest Officer and a Topo Cheroloma the High, Ainayado among the Singlay Bak Korpamasung, Umangamari Lenaba Potoxing Putok Pusin Tobu Yara Roy.
Nasa Mukta Bharat Abhiyan campaign gi manung channa District Administration Bishnupur amasung District Social Welfare Office Bishnupur na punna sinduna ngasi jila asigi All District Complex ta labor relief camp amasung Mangon nganbi relief camp ta mayai kabani sagi matang na miyam da khangan bagi thorum sing pangthokre thormadu da jila asigi Deputy Commissioner Puja Elangbom na hai horok liba angang sing da amadi naharol sing da mayai kabani sagi amang masing ningthina khanghan na bagi panam da thorum sing ase pangthokpani mahak na hai Nashamuk Bharat has whole India the campaign was a drugs free campaign in Manipur oire atopa lam oire aduda youth sing se drugs addiction toba yamna hingale adugi matang da hen awareness piraga yum khudingi college school ami ba angang sing sida drugs ki addiction se asada kyam soke haise yarigai angang sing da haloraga and drugs use todana ba aduga lamdam gi angang sing se chawkhatna bagi matang da ngasi program se sinjabani Dharti Aba Abhiyan campaign gi ngasi mangani chenma namita Fairjol Jila gi District Administration sinduna Parbung Village Kareng amasung Laijang 5 Village ta thorum sing pangthokre thorum sing aduda miyam gi sakut thorang sing utpa tongan bibhag sing stall sing hangki hari campaign asi Kangpopi Jila gi Cycle Village Community Hall sung asi pangthokki paugi marak thana tino break ama Basketsi ang halina. Puri piro laibina idina pagsa-pasa na bihing sunati. Hina Jackson gadavadi acha thak lai basinida. Gari khambam parking dusu mafam chawda bani ne. Asi tata parage da hapchalasi ba. Ngai khu. Hema yani ai sum khanjage. Baking tawraba cha thak lai ba haibasidi yamna Jackson gadavani. Packet da Food Safety and Standards Authority of India fasai gi logo ma di license na registration number yawbra haibadu yengkadaba. Manufacturing date best before natrag expiry date masisu yawbra yengadabani. Nutrition information panel natrag ingredient list adu munna yenglaga afaba hakchang sokluidaba machi ba chinja khangadabani. Matama gi khunai punsi mahingdu natreda. Haujikta khwaidagi Jackson gadabadi chaba thakpani. Paujen jariba Food Safety Administration Health Department Government of Manipur. Tabiriba Pawasi Akashvani Imphal dagini Manipur ngasi miyoi tara taruk nongna COVID-19 positive oiba thangnare rajga haksal bibak ke serol amada hai ngasi goina Imphal West miyoi tara manga Imphal East gi miyoi tara humdoi Chandel dagi miyoi manga Bishnupur dagi miyoi ani amasung None Tengnokpol amadi Ukhrul jila sing dagi miyoi amamam punna miyoi 35 test tawbada miyoi tara taruk adu positive oiba thangnara kibani positive oiba ke sangsa da nifunithoi dasmik amani masi tharaga apunba positive oiba masing yangkai humdoi shure hojik laina asin narba miyoi nifunipan home isolation tawduna layeng chathari laina asin narba miyoi anidi layeng badagi fagalakrai Thawbal jila ki Thawbal okramda laiba miyoi amagi yumda ngasi ayuk hand grenade ma thamlamba adubu yaningda phongdoktuna Thawbal okram gi maira paibi amadi miyamna okram kaithel gi community hall da wakat mi phamkre misam miyam da ki akhang piba yaningde yumlakta bom thamjilamba yaningde tungda sigumba thong asi tawbiganu haina wakat mi phamada da saruk yakiba singna phongdokki wakat mi phamada da saruk yakibi nupi amana asumna hai ngasi ayuk anta hogolokpa matamda Thawban gi oina ningomomge tababu hariba inunga sigi gate maktada adugumlaba tamthiba yamna kiningai oiba siba yaba adugumba bom ama thambirami hariba pot asi leiriba Thawban okramgi oiba praja khuding mangna masi aduki matik nuai jade fully akhoi condemn tawjai maramdi wabada hainingai laitana leiraba marak sida adugi mathakta amo irang sina maram oiraga mifam mipun gi misi mina ba mayam sina thallaba marak sida sumaina yum amada haiba bom asi thamambaje aikoi aduki mati yajaningde thambiramiba misak or loop ase siju yaragadi imung asida kari maramgi kaidobagino haibado sengtopiyo Ahmedabad plane kaibida laikhidraba Manipur gi cabin crew lamnun them singson gi haksang asinungtil Ahmedabad gi Dimapur da purakre Dimapur airport ta mafmadu da laiba Cookie Union na singson gi haksang okluba matung Cookie Students Organization Sadar Hills na Kangpopi tamna purakre hairi Manipur da handak thoki besing isaw matung da thorak palaina singding ngaktung nanaba maruina relief camp ta lairiba miyo singi damakta Manipur Pradesh Congress Committee gi Dr. Selna CMO Office Imphal iska khusam naduna nongmugi oiba lemna laying bagi camp ama Wangkai Puja Community Hall da ngasi phangthokre
kem aduda doctor singna tongan ba anabasing layengki kem adugi matangda Manipur Pradesh Congress Committee ki President K Megachandrana hai Andaki nauna flood affected thokiba jaga sida medical camp se koi pangthok jabani masida koi maruina medical camp tawribasi flood ki matungda ising ichau thokraba matungda barja singda laina tina waterborne disease makhan ki laina tina holakpase ngak thokna nabagi damakta masigi medical camp masi sinjabani masina barja singda flood na yamna sathina sokraba adagi relief camp da leiriba barja singchi kharada oirabasu Manipur Pradesh Congress Committee na jointly organized tawre hairaga sigumba medical camp se pangthok jabani Manipur Pradesh Congress Committee na sinduna lemna I dan tabugi thoroma mangasi Rims Hospital da pangthokre thoromaduda Congress karmi sing yaungna miyoi kayana I dan tawki District Agriculture Officer Imphal ki makhada jila sigi tongan ofam singda tha sigi tara tarukta ki hauduna sathok leba phawdi amadi har yanthokpagi thabak chathari masigi matangda District Agriculture Officer Imphal is Fanjobam Premila Devina asumna hai District Agriculture Office Imphal is na Principal Secretary Agriculture Director of Agriculture Government of Manipur gi lamjing lamtaki makhada numit tarani haibadi 16 to 25 sida mobile distribution oina ngasi phawda leptana mafam kharada harien ba hokre madudi sagonmang lamlai phaknung haingang basikhong arabti naharu aduga atopa mafam kharadasu makhada na yenjahigani Pawi tekta ki miyo ema halaga phumjilamba ki thonga dabu Peace and Integrity Committee kyam gaina yamna kan yaning do phongdorakli mihad asidas chanari basing ain gyobe matik saba cherak pinana wa taksin bagaloina kanaguma kharana thodo adugi matangda kangup naibu wafum kya social media da thagalak padu tawbidana basu appeal tarakli Napsa ki seng yanbagi wathok ki matangda hayeng ayuk pung 13 makhaida Tamenglong jila ki Deputy Commissioner ga office da jila asigi oiba mifama pangtokani hairi pawgi marak thana ateno break ama Academic session listening kunmanga kuntaruki oina CJ Academy da BSc in Operation Theatre Technology, BSc in Medical Laboratory Technology, BSc in Radiology and Imaging Technology amasung BSc Optometry tamningba mahigi thak sakhanglaba institute amadagi science stream da 12 standard pass tawrabasingna CJ Hospitals campus ta leiba Academy asigi head office ta lakpiduna akupa marol khangbiraba yagani loina na CJ Academy of Nursing da BSc Nursing tamningba singnasu office asimaktadagi akupa marol khangbiba yagani Akashvani Imphal gi pau tabiri India amasung Croatia na India European Union Free Trade Agreement yaungna lamke adwari sanakre Bharat amasung European Union gi marakta tengmangna be hengan andona hena phawa mari thamna bohana bada Croatia na saugatli haina phongdokre Pradhan Mantri Narendra Modi Croatia Canada amasung Cyprus gi khongchat loredona New Delhi panglakre Hauzik sanabagi pau Mangsatabam Premananda dagi All Manipur Football Association Amphana Sinduna Segmai Kaujinglem Ground Chathariba Anishuba Premier League listing kuma kuntaruki ngasi sanakib ahanma match ta Youth Social Welfare Association na anong imagi mangalbu panjil ahum anida thoikre ngasigi makhataba match singda United Channel FC na Nishabu panjil mari anida amadi Angtha FC na All Moirang Football Association bu panjil ahum amada thoiki Taramanga suba Ampha Senior Women's Football League listing ani kunmari kumagi ngasi sanakhiba league match singda Manipur Police Sports Club na Manipur United FA bu panjil ahum sinoda amadi Youth Welfare Club na FC Imphal bu panjil mari sinoda thoiki Let El Sana Elias Ingam Memorial Trophy Open Football Tournament ki ngasi sanakhiba ahuba match ta TUC Thongjauna Tiger FC Texan bu panjil ani amada thoikre ani suba match ta Haibong Makhong FC na Hianglam Ovagai FC bu panjil ani sinoda thoiki Kiran Aroi badamaro yo pau amohanna Bishnupur jila gi Phubala maningda law suduna leiba miyoi ama nomaina kablok padagi makutta panduna sokle Abdul Qadir Mihat ki matang sam ki baje shigi miyot singa Rajapal Ajay Kumar Bhala ga unaduna wari sanakre Bidhan Sabha Adhyaksha Thoksom Saityabrata hairi Raja sida tuwa matamda ana wulenga kamale hen fam thoi Manipur nga simiyoi tara taruk nauna COVID-19 positive oiba thangnare apunba positive case yankai humdai shure amasung India amasung Croatia na India European Union Free Trade Agreement yaungna lam kaya da wari sanakre paulo jere